Online Manipur ki nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau Kangleipak apunba kholaugi update gi lakhotjarake gamgi faida central force singna koisalaga leibada Kuki sing pakhatnakre. Kwagaithal 360 gi update gi lakhotjarake gamgi faida ngahaki mamangda Kuki Nupising na thoklaga central force sing changlakpa thingduna kholau kaya lauri. Chahi lising manga henbagi puwari leijaraba Churchan ningthauna Churchanpur haina tholambaga loinana Manipur gajeta Churachanpur haina leiraba lamdam asi ngasidi lamka haiduna onthokpada Manipur lengangna ayaba pirabra. Jomi Mother Association Kowe Association amana Churchanpurda headquarter oibado lamka na headquarter ni haina onthokpada Register Cooperative Society na lamka ni haina masak khangbaga loinana registration number 303 MSR 1991 haiduna registration tawramle asigumba registration number asigi makhada handa Kuki amadi Jomi anegi marakta thokiba classes amada pikliba angang macha amabu Kuki singna ref tawki haibagi matangda Jomi Mother Association na thadorokpa cherol amana hai Jomi haiba furup asi Kuki singi ref society ama oirabra ikui dringaida pikliba nupi macha ama ikai khumnaba manghanbagi thodok thokibagi penna dringaida Tha sigi marida amuk piklibi nupi macha ama Churchanpur lamka townda ikai khumnaba manghankibagi thodok ama su thokre. Thodok asina Jomi Mother Association General Headquarter budungnang bo halei asigumba thodok asina Jomi proof po hainingai leitana thamoi soale thodok asida chenariba mara leiba sing legangna thuba matamda faduna akpacherak pigadabani haina Jomi Mother Association gi maikaidagi akanba mawongda lenga ki pukning chingsilakli.